ꯑꯩꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯋꯦꯠ ꯆꯦꯛ ꯇꯧꯕꯁꯤꯅꯦ. ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯋꯥꯟꯁ ꯑꯒꯦꯟ. ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯌꯥꯝ ꯏꯪꯕ ꯃꯥꯜꯂꯦ. ꯑꯩꯗꯤ ꯑꯔꯣꯏꯕꯤ ꯏꯪꯉꯦ. ꯑꯗꯣ ꯀꯩꯅꯣꯅꯦ, ꯁꯥꯏꯅꯤꯡ ꯁ꯭ꯇꯥꯔ ꯀꯂꯦꯛꯁꯟꯒꯤ ꯕ꯭ꯔꯣꯅ ꯑꯩꯒꯤ ꯋꯦꯠ ꯆꯦꯛ ꯇꯧꯕꯩ ꯕ꯭ꯂꯣꯛ ꯑꯝꯇ ꯅꯝꯃꯣ. ꯑꯗꯣ ꯋꯦꯠ ꯆꯦꯛ ꯇꯧꯕꯩ ꯕ꯭ꯂꯣꯛꯁꯦ ꯅꯝꯗ꯭ꯔꯤꯉꯩꯗ ꯍꯣꯔꯦꯟ ꯋꯦꯠ ꯈꯤꯇꯪ ꯍꯟꯊꯕ ꯃꯥꯟꯅꯕ ꯑꯩ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯇꯧꯒꯦ. ꯋꯦꯠ ꯆꯦꯛ ꯇꯧꯕꯒꯤ ꯕ꯭ꯂꯣꯛ ꯅꯝꯃꯒꯦ. ꯆꯦꯡ ꯈꯔ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯒ ꯋꯦꯠꯁꯦ ꯈꯤꯇꯪ ꯍꯟꯊꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯩ ꯆꯦꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯨꯝꯕ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯍꯥꯟꯅ ꯑꯝꯇ ꯇꯧꯍꯧꯈꯤꯒꯦ. ꯅꯪꯗꯤ ꯑꯩ ꯋꯦꯠ ꯆꯦꯛ ꯇꯧꯕꯁꯦ ꯌꯦꯡꯒꯗ꯭ꯔꯣ? ꯍꯥ? ꯌꯦꯡꯒꯗ꯭ꯔꯕ? ꯀꯤꯔꯦꯕ. ꯍꯨꯏꯒ ꯂꯣꯏ. ꯆꯦꯡꯁꯤ ꯂꯩꯔꯦ. ꯀꯦꯖꯤ 50ꯅꯦ. ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯁꯨꯝ ꯉꯝꯗ ꯌꯥꯗꯣꯏꯕ. ꯍꯪꯉꯣꯏꯁꯤꯕꯣ. ꯑꯩꯁ ꯉꯝꯗꯤ ꯉꯝꯃꯦꯍꯦ. ꯉꯝꯃꯦꯍꯦ. ꯈꯨꯅꯨꯡ ꯑꯁꯤꯗꯤ ꯀꯥꯏꯗꯒꯤ ꯂꯣꯏꯔꯦ. ꯋꯦꯠꯀ ꯂꯣꯏ ꯍꯟꯊꯔꯅꯤ ꯁꯤꯗꯤ. ꯆꯥꯔꯤꯉꯩꯒ ꯃꯥꯟꯅꯔꯦ. ꯑꯗꯨꯗꯤ ꯖꯤꯝ ꯁꯥꯟꯅꯔꯤꯉꯩꯒꯤ ꯂꯦꯛ ꯗꯦ ꯇꯧꯕ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯗꯤ. ꯌꯥꯗ꯭ꯔꯦ. ꯌꯥꯗ꯭ꯔꯦ. ꯂꯨꯝꯃꯦꯍꯦ. ꯑꯁ. ꯁꯤ ꯅꯣꯏꯅ ꯆꯥꯕꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯥꯕꯗ ꯇꯧꯕꯩ ꯀꯥꯟꯅꯗꯦ. ꯑꯗꯨ ꯁꯤ ꯀꯥꯟꯅꯗ꯭ꯔꯣꯁꯦ? ꯀꯦꯖꯤ 50 ꯂꯣꯝꯕꯁꯦ ꯊꯥꯡꯉꯩꯁꯦ. ꯑꯁ. ꯁꯤꯔꯦ. ꯑꯁ. ꯂꯨꯝꯃꯤꯀꯣ. ꯆꯤꯁꯤ ꯀꯅꯥꯅ ꯊꯝꯃꯤꯅꯣ ꯁꯤ ꯃꯥꯏꯁꯤꯗ ꯊꯥꯡꯉꯀꯥꯟꯁꯤꯗ. ꯃꯤꯅ ꯑꯔꯣꯏꯕꯤ ꯋꯥꯟ ꯊꯥꯡꯉꯀꯥꯟꯗ ꯍꯩꯖꯤꯟꯐꯝꯁꯦ ꯃꯈꯨꯝ ꯑꯝꯇ ꯍꯥꯡꯉꯝꯗ꯭ꯔꯦ. ꯁꯤ ꯑꯃꯨꯛ ꯍꯥꯡꯈꯤꯒꯦ. ꯑꯁ ꯋꯥꯏꯑꯦ. ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯩꯍꯧꯔꯣꯏꯅ. ꯁꯤ ꯆꯦꯡ ꯑꯐꯕꯩꯔꯣ ꯐꯠꯇꯕꯩꯔꯣ? ꯁꯤ ꯁꯨꯄꯔ ꯐꯥꯏꯟ ꯅꯠꯇ꯭ꯔꯥ? ꯌꯦꯁ, ꯆꯨꯝꯃꯦ, ꯁꯨꯄꯔ ꯐꯥꯏꯟ. ꯀꯩꯅꯣꯅꯦ, ꯃꯣꯏ ꯃꯅꯤꯡꯗꯒꯤ ꯉꯥꯡꯉꯩ ꯃꯌꯥꯝꯁꯦ ꯄ꯭ꯂꯤꯖ ꯏꯒꯅꯣꯔ ꯀꯣ. ꯁꯤ ꯍꯩꯖꯤꯟꯒꯦ ꯇꯧꯕꯅꯦ. ꯑꯗꯨꯗ ꯁꯤ ꯊꯦꯡꯅꯔꯦ. ꯔꯤꯗ꯭ꯌꯨꯁ, ꯔꯤꯌꯨꯁ ꯑꯦꯟ ꯔꯤꯁꯥꯏꯀꯜ. ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯁꯨꯃꯥꯏꯅ ꯂꯪꯊꯣꯛꯄꯩ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯌꯣꯝꯁꯤꯜꯂꯒ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯁꯤꯖꯤꯟꯅꯅꯕ. ꯂꯣꯏꯔꯦ. ꯑꯗꯩꯗꯤ ꯁꯤ ꯊꯥꯡꯀꯠꯂꯒꯦ ꯑꯃꯨꯛ. ꯑꯗꯨ ꯀꯩꯗꯧꯕꯩ ꯄꯣꯠꯌꯣꯟꯕꯤꯗ ꯄꯤꯔꯒ ꯐꯕ? ꯄꯣꯠꯌꯣꯟꯕꯤꯗ ꯑꯗꯨꯁꯨ ꯀꯥꯟꯅꯗ꯭ꯔꯣꯗꯣ? ꯄꯣꯠꯌꯣꯟꯕꯤꯗꯁꯨ ꯀꯥꯟꯅꯕ. ꯍꯪꯒꯥꯝ ꯆꯔꯥ ꯑꯃꯁꯨ ꯐꯪꯍꯧꯕ. ꯍꯥꯎꯈ꯭ꯔꯕ ꯍꯪꯒꯥꯝꯗ. ꯑꯗꯨ ꯕꯣꯔꯥꯒꯤꯗꯣ ꯍꯥꯟꯅ ꯌꯦꯡꯉꯣꯀꯣ ꯆꯦꯡꯗꯣ. ꯑꯗꯨ ꯆꯦꯡꯅ ꯐꯕꯅꯦ. ꯍꯥ? ꯐꯕꯅꯦ. ꯄꯦꯜꯂꯦ. ꯍꯥꯟꯅ ꯕꯣꯔꯥꯗꯣ ꯌꯦꯡꯉꯣ ꯍꯥꯏꯔꯒ. ꯃꯥꯅ ꯉꯁꯤ ꯈꯩꯔꯝꯃꯤꯗꯣ ꯐꯠꯇꯕ ꯆꯦꯡꯂꯣ? ꯑꯣ. ꯑꯩ ꯑꯐꯕꯁꯤ ꯈꯩꯗ꯭ꯔꯁꯨ ꯍꯥꯞꯆꯟ ꯌꯥꯔꯕ? ꯈꯩꯔꯕꯅꯦ. ꯑꯣ. ꯁꯣꯝꯗ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ? ꯑꯗꯨꯒꯤ ꯑꯌꯥꯎꯕ ꯆꯦꯡ ꯈꯔ ꯌꯥꯎꯕꯗꯣ. ꯑꯗꯨ ꯍꯥꯟꯅꯗꯤ ꯃꯈꯨꯗ ꯍꯩꯖꯤꯟꯊꯣꯛꯑꯣꯕ. ꯃꯅꯤꯡꯗ ꯂꯩꯕꯗꯨꯅ ꯀꯨꯏꯔꯕꯅꯤꯅ ꯇꯤꯟ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯥ? ꯇꯥꯛꯁꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯑꯦ. ꯌꯥꯝ ꯌꯥꯝꯃꯤ ꯀꯩꯅꯣ. ꯇꯔꯥ. ꯃꯉꯥꯟꯒꯅꯨ. ꯍꯩꯗꯣꯛꯈꯤꯗꯣꯏꯑꯦ. ꯇꯔꯣꯟꯍꯦ. ꯑꯗꯨ ꯐꯖꯅ ꯍꯩꯗꯣꯛꯑꯀꯥꯟꯗꯅꯦ ꯐꯗꯤ ꯑꯃ ꯄꯥꯏꯔꯒ ꯃꯅꯨꯡꯗ ꯇꯩꯊꯣꯛ. ꯑꯁ. ꯐꯖꯅ ꯍꯥꯏꯖꯤꯜꯂꯛꯑꯦ ꯁꯤꯗꯤ. ꯍꯩꯖꯤꯟꯕꯅꯗꯤ ꯏꯟꯐꯦꯛꯁꯟ ꯂꯩꯇꯅꯕꯅꯦ. ꯁꯤ ꯑꯐꯕ ꯍꯥꯞꯐꯝꯂꯣ? ꯑꯗꯨ ꯑꯐꯕ. ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯩꯖꯤꯜꯂꯒꯦ. ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯍꯤꯛ ꯃꯇꯥꯡ ꯍꯥꯏꯕꯗꯤ ꯇꯤꯟ ꯀꯥꯡꯗꯣ ꯅꯨꯡꯇꯤꯒꯤ ꯊꯥꯡꯒꯠꯅꯕ ꯆꯦꯡ ꯂꯩꯕ꯭ꯔꯣ? ꯑꯩ ꯌꯣꯠ ꯁꯥꯟꯅꯗꯣꯏꯅꯤ. ꯌꯣꯠ ꯍꯟꯊꯅꯕ. ꯂꯩꯇꯦ. ꯗꯔꯝ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯦ. ꯁꯣꯔꯤ, ꯕ꯭ꯔꯥꯏꯠ ꯁꯦꯡꯗꯣꯛꯄꯁꯨ ꯂꯣꯏꯔꯦ. ꯑꯗꯨ ꯍꯩꯖꯤꯜꯂꯒꯦ. ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯅꯣꯏꯗꯣꯏꯅꯣꯕ? ꯋꯦꯠ ꯀꯃꯥꯏꯅ ꯍꯦꯟꯒꯠꯇꯣꯏꯅꯣ? ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯔꯁꯨ ꯐꯤꯔꯣꯟꯒꯤꯗ ꯄꯨꯔ ꯂꯨꯞꯄꯦ ꯍꯨꯃꯥꯡꯅ. ꯍꯩꯖꯤꯟꯕ ꯂꯣꯏꯔꯦ. ꯀꯦꯖꯤ 50ꯒꯤ ꯕꯦꯒ ꯃꯊꯛ ꯃꯈꯥ ꯊꯥꯡꯒꯠꯄꯗꯨꯗꯤꯀꯣ ꯌꯣꯠ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ. ꯁꯤꯗꯅꯦ ꯑꯩꯅ ꯌꯣꯠ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯁꯦ. ꯄ꯭ꯂꯥꯁꯇꯤꯛ ꯐꯖꯅ ꯁꯨꯞꯆꯟꯕꯤꯔꯒ ꯉꯁꯥꯏꯒꯤ ꯍꯥꯞꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂ ꯊꯝꯕꯤꯕ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯌꯣꯝꯕꯤꯗ ꯊꯤꯜꯂꯨꯗꯣꯏꯅꯤ. ꯌꯥꯝꯃꯀꯥꯟꯗ ꯁꯤꯁꯦ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ. ꯇꯔꯥ. ꯆꯦꯡ. ꯁꯤꯒꯤ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒꯦ. ꯁꯤꯗ ꯂꯩꯔꯦ ꯃꯊꯪ ꯊꯥꯡꯅꯕ ꯆꯦꯡ. ꯀꯦꯖꯤ 50, ꯑꯅꯗꯔ 50. ꯂꯨꯝꯃꯤ ꯌꯥꯝ ꯂꯨꯝꯃꯤ. ꯀꯦꯖꯤ 50ꯒꯤ ꯂꯩꯕꯤ. ꯏꯪꯂꯤꯁꯇ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯉꯁꯤꯗꯤ. ꯂꯨꯝꯗ꯭ꯔꯦ. ꯈꯨꯔꯨꯝꯁꯤꯗꯤ ꯂꯩꯇ꯭ꯔꯦ. ꯄꯣꯊꯥꯗꯕꯤꯗ ꯄꯣꯊꯥꯔ ꯊꯥꯡꯗ꯭ꯔꯗꯤ ꯁꯤꯅꯤꯀꯣ. ꯃꯤ ꯁꯤꯅꯤ.
ꯂꯣꯏ ꯑꯗꯣ ꯅꯣꯏ ꯂꯩꯅꯤ ꯌꯦꯡꯉꯒ ꯃꯇꯦꯡ ꯄꯥꯡꯒꯦꯒ ꯍꯥꯏꯗꯦꯕ ꯌꯦꯡ ꯂꯩꯇꯕꯤꯗꯀꯣ ꯊꯥꯡꯖꯟꯕꯤꯒꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯅꯤꯗ ꯌꯧꯔꯦ ꯃꯐꯝ ꯏꯁꯤꯡ ꯊꯥꯗꯣꯛꯑꯝꯗ꯭ꯔꯦꯅꯦ ꯃꯔꯤ ꯊꯥꯡꯗꯕꯤꯔꯣ ꯌꯦꯁ ꯊꯥꯡꯕꯗꯣ ꯁꯤ ꯑꯣꯏꯔꯗꯤ ꯋꯦꯠ ꯐꯅꯌꯥꯝ ꯇꯥꯔꯝꯃꯅꯤ ꯂꯣꯏꯔꯦ ꯍꯩꯖꯤꯟꯕ ꯋꯦꯠ ꯑꯣꯜ ꯍꯥꯞꯄꯒꯦ ꯋꯦꯠ ꯑꯣꯅꯔ ꯄꯨꯔꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯥꯡꯗꯤ ꯌꯦꯡꯕ ꯊꯜꯂꯦ ꯀꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ ꯁꯤ ꯀꯌꯥ ꯍꯦꯟꯀꯠꯂꯒꯦ ꯌꯦꯡꯒꯦ ꯃꯦꯟꯇꯦꯟ ꯇꯧꯔ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯦꯡꯉꯁꯦ ꯑꯗꯨꯗꯤ ꯁꯤꯁꯤꯅ ꯈꯣꯡꯎꯞ ꯇꯣꯡꯉꯒ ꯖꯦꯀꯦꯠ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯂꯤꯠꯂꯒ ꯀꯤꯖꯈ꯭ꯔꯦꯗ ꯀꯌꯥ ꯂꯩꯖꯥꯠꯅꯣ ꯑꯩ ꯌꯦꯡꯂꯨ ꯇꯜꯂꯦ ꯀꯌꯥꯕ 77 ꯍꯥꯏꯕ ꯑꯁ ꯏꯃꯥꯏ ꯄꯦꯝꯃ ꯀꯦꯖꯤ 77 ꯍꯥꯏꯕ ꯑꯩꯕꯨ ꯑꯁ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯁ ꯅꯪꯗꯣ ꯏꯪꯕꯒ ꯈꯪꯗꯦ ꯁꯤꯗꯤ ꯋꯦꯠ ꯀꯦꯖꯤ ꯀꯌꯥ 73ꯗꯒꯤ 77 ꯀꯗꯥꯏꯗ ꯈꯣꯡꯎꯞꯁꯤꯁꯨ ꯀꯦꯖꯤ ꯌꯥꯝ ꯂꯨꯝꯕꯅꯤꯅꯦ ꯈꯣꯡ ꯃꯣꯖꯥꯁꯤꯁꯨ ꯂꯨꯝꯃꯝꯒꯅꯤ 그다음에 기지 머리 해결하지 이거 아슬로에 이 콩가오기죠 ing이는 이런 기분 너와의 비비 왕이 시대 시대 한다라 뭐해 한다라 뭐 해야 돼 걔아니잖아 75 아두니네 또 75 kg 싸우다기 땅디 henkalame kg제 75다 ꯑꯩ ꯄꯥꯈꯠꯄ ꯉꯁꯥꯏ 78ꯇꯨꯗꯤ ꯑꯩ ꯃꯊꯥ ꯁꯥꯔꯨꯔꯕꯅꯦ ꯑꯁ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔ ꯆꯠꯂꯒ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯃꯣꯠꯁꯜꯍꯜꯂꯝꯕ ꯑꯗꯒꯤ ꯂꯝꯄꯥꯛ ꯃꯣꯠꯁꯜꯍꯜꯂꯝꯕ ꯃꯌꯥꯝ ꯇꯧꯋꯦ ꯑꯩ ꯉꯔꯥꯡ ꯑꯩꯅ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯨꯕꯗ ꯌꯥꯝ ꯊꯦꯡꯅꯖꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯁꯨꯝꯕꯁꯦ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄꯗ ꯁꯨꯃꯥꯏꯅ ꯅꯦꯆꯔꯦꯜ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯦꯁ ꯃꯌꯥꯝꯗ ꯃꯣꯠꯍꯟꯕ ꯄꯣꯂꯨꯁꯟ ꯇꯧꯔꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝ ꯇꯧꯕꯤꯒꯅꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩ ꯄ꯭ꯂꯥꯁꯇꯤꯛꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯣ ꯑꯩ ꯌꯥꯔꯤꯒꯩ ꯍꯨꯟꯗꯣꯛꯇꯅꯕ ꯌꯥꯔꯤꯒꯩ ꯗꯁꯕꯤꯟꯗ ꯍꯨꯟꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯐꯖꯕ ꯂꯝꯅꯤ ꯑꯃꯣꯠꯄ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤꯅ ꯃꯅꯤꯄꯨꯔꯕꯨ ꯃꯣꯠꯍꯟꯒꯨꯝꯁꯤ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯀꯦꯖꯤ 75 ꯈꯛꯇꯪ ꯂꯩꯔꯝꯕꯗꯣ ꯑꯩ खितंग इसाजे खितंग लेताई अदो केनोने इंगबग अम्ता खंगद्रे इंगदमदाजे सुमांग छोगले जिगी केनोदो केजी यांखै की चेंग अनि थांकलुबगा दुगा आइगी वेट इसाई वेट येंगुबगा सुमांग मुपी कांगे अदो मैम जिबु लाइक सब्सक्राइब एंड शेयर तौबियु अदोमना पिबिरप कमेंट्सिंग पाबे नुंगाइजै मैम गे इंटरेक्शन तौ फंगबसे याम हराउजै थैंक यू मैम Zai shi ma kuma fiye shi ba as